Houkhiba pung kunmari asida Tongan ba thoudokta nupi yaona security personnel ani sikhre. Jiribam district ki manung chanba Mombong police outpost ta duty taba sub inspector ama outpost aduda duty tauminaba police constable amana nomaina kaptuna hatkre haire. Thoudok aduda lekhidraba SI adugi maming Sahajahan apokpa lekhidraba ibocha yairipok topokpidagini haire. Thoudok aduda January police constable adu Jiribam police na faraba matungda mahaki mathakta FIR case ama register tokre haire. Makha tarakpada jahi kunmari surabi Thoubal district ki Kumanthem lekai dilaibi Kumanthem Sima Devi masagi yumgi ka amada ngasi ayuk thauri yanduna sirambaga mari leinana Thoubal police na case ama register tokre haire. Atopa thoudok amada Kakching dalaiba ahum suba Indian Reserve Battalion gi barak manung dalaiba famung amada ngarang nungthil pung ahumlom tabada miyoi ama siduna lerambadagi Kakching police na case ama lakhotlaba matung asiba hakchang adu Jennings ki mokta postmortem gi damak purakre haire.